Ngara nungdan phongkhiba panangi pause degi maroiba pau khara khangasaraga miyamda khudo tamjige Narendra Modi PM oina June nipanda wasak louraba yai. Lok Sabha election lising aniga sumna kuinga mari de NDA na absolute majority phongkhibaga lona Narendra Modi ba ahom lok suba tamge Prime Minister oina tha asigi nipanda wasak louraba yai. Agency gi paun hai tarani pan suba Lok Sabha mikhalde VCP na se chanigi nifu phangduna single largest party oibaga lona NDA ne absolute majority phangkibani tha asigi nipanda Prime Minister oina Narendra Modi wasak louraba lona Nume asimak to the Mahaki Cabinet Union Minister Singh Suwasak Laurogane. Tarakatay Suba Lok Sabha Cabinet ngasi dissolve tauna ba recommend tawkibagaluna. Prime Minister Narendra Modi ngasi Rashtrapati Bhavan satuna President Draupadi Murmu da Prime Minister oibadagi tokpagi Gerald Pisingkre. Amadi President anauba government amasemna Vasan Narendra Modi ngasi President claim tawkre. Tarakanipan Suba Lok Sabha Mikal da UP gi Varanasi constituency de Narendra Modi de Mahaki Kwaidagi Nagnavalamba Oriba, Congress Mireb Ajay Rai Dage, Bolma Singla Ama Maka Hedina Mai Pakivani. Mai Paklabi MP Anina Ing Tapapurapada as a Wataldong Labium, LCD Mangi Matana Parlamento Potokuna Kanabiu, Mai Day Traffic Union. Taranipan Suba Lok Sabha Mikal da Mai Pakrava Inarama so Autamari Parliamentary constituency da, Congress Mireb Oikiba Angomsa Bimo Akoitam Amasung Africa Angam Arthur Anibo, Mitai Tribe Union MMTU na Yaifa Pogzo Pibagalona, Harabo Amadi Taram na Opo phongdoklakli. MMTU gi chiro amada, Mamang Chahi me ahum dagi lamhen tuhemba, Mapalebak tagi sangla fa yelahumina tavasingna, Tualiba Hana Sunabagi Irang Achi Atubudolo Simbiduna, Ing Tapalamdam Ama Ohenaba Honabada at Abutang Love you Hina, My Paklava Miam give me hood order by MP Animak na Honavu Haide. My table is the list as another Zaitara Hena Sang Silak Liver Kongzang Asibusu. Kanbiduna Topom Topa Itone Kanbiraga Parlamento Pudopiduna, Garigi Metebu Esti Listas and Jibuna Hana Hangi Bugolona Canabiu. India Atope Stekiada is that Adugiri Kemendes and Yaw Dravosu to the drive list as Ali Hadina. BJP Kilengaki Home Minister Oikiba Amisan election campaign Kadok to Kiamadi, Parlamento Putokuna Kanarabamatung Ayaba, Bibi Hibagi from Kiamiam na Kangaravangactani, Handa Kitara Nipan Subulok Subamikal Gamari Lenina. Dazzling the Pangtopa election campaign da Amisa na Korka, Furuki Kanu Taragamato Esti Listas and Nava Kanare Hana, Lautoki, Masiki Mamang the Sulising and Yasuna Kungani Togi October Marida, Jammu and Kashmir the election campaign Amada Pahari Haiba, Grow Ama Esti Listas and Halagani Hanalautoki, Matugi Manung Sana Handa Lising and Yasuna Kungamariki Palame from the Kanarabamatung, Pahari Ethnic Grove, Padari, Tribe, Koli Amadi Gadda, Brahmin Haiba Konglup Singh ST list Sale Halalautoke, Maram Aduna Hantak Miam Gimihud on a Kalaba MP Singh, Asina So Atopa, Statena, Union Minister and State Adugri Commenders and Yaw Dragas Lautopa de Yaraga, Karigidama Manipudi Lautok Tribuna Haiba to Parlamento Putopio Hana Supongdoklakli, Maitani ST listas and Naba Sangsiliba Kongzang Asigi Matangda, MPCC ki oina de party ki President Kaisa Mega Sandrana. Sahi Togna Sahi Asigi Apple Tarukta Maitani Esti Lista Sambagi Matangda Party ki Oiba Chapsaba Philip Kangalakpa Laikre Maram Asina Lok Sabha Mikala Sida Miyam Mihut Oina Mai Paklava Professor Bimol Akoizam Amadi Amfrek Rangam Arthur Social Media Lonina Electronic Amadi Premier Jagi Kutangda Maitani Esti Lista Sanava Sangsiliba Kongjang Asi Maram Chai Amadi Masita Pom Topani Hana Mapam Kia the phongdoklakli WhatsApp Sekpa Amadi commitment ngak na satpa Ozana Haidokibo Pharmacy, Songso Sojana Tabak to Ontok Nava Honabirakani Habigi Tadabasu, MMTU na Tamakli. Tiba Kangan Leraki Baksang Fongley, Mapam Kangan Lerapa Director of Veterinary and Animal Husbandry da, Veterinary Attendant Oiva Mayangam Chinglai, Tawayao Drabhaksangasi Ayukarabangkai told Nambobi Makada Tenakre, Mayangam Singlai Haksangasi. Ngasi ayu pung tare ka makharom tawada lambi da satpa miyoi singna thengnar khibani hari city police ki team ama laktuna haksang adu lakhalaba matung rims ki mail sangda thamkhrei laikhidraba miyoi asi kasong khulen dagini housing na sanjen thong mission land da laibani hari laikhidraba veterinary attendant asi tha asi ki amadagi mafang khangduna layakibani lojana SDRF ke personnel singna Imphal West ke khoyathong mapada che liva nagaturel da tasilamba ya hana rescue and Church Operation Power Chaki was like Ravani. Dana Manjiri University ki Mahiro Singh Kongjang Sangsilaka Dauri. Dana Manjiri University ki exam Matam Sana Pangtopangam Daba,
amadi haidoktabana maram oiraga university asigi mairoi singi laibak tamba ngamlaktre haina Narendra Modi University Student Union tusu gi maiketigi pendaba wafam phongdoklakli University asigi complex laiba Student Union asigi office ta pangthokpa paugi mifam amana tusu gi General Secretary DJna phongdokkibada University asigi exam controller na matam sana exam sinbangamdaba asimak laiba thibani matik sadaba exam controller asi sengdoknaba University asigi registrar da wakatlavasu ngasi phaba sendokna lakpa amadi controller sinbagi ofam asi BC da yawamdaba asina registrar na exam controller asi bakankatuna thamlabra haibagi singnaba leire mahakna makha taraduna mairoi singna thengnariba khodongchadaba sing asi yenglaga athuba matamda full time gi oiba exam controller amadi regular registrar appoint tawba ngamloidaba oirabadi University asi Manipur University da affiliate tawbiyo loina namsinuna lakliba third semester amadi fourth semester gi exam asi matamga chunaba kanlonda pathoknabagi wafam athuba matamna thabak lakhatrabadi University asigi administrative block yawn examination section sing thingjembagi khongjang silagani hana mahakna phongdokki makha tarapona kangla fawdigi maroiba paw khara khangachiraga miyamna khudu tamjige center na anabolanga ama semnabagi thorang paikha pawkhrai India amadi India Alliance ki pangthokle handak pangthokkiba India pombagi si changwa gani phugo homdai leiba taragani pansubo Lok Sabha mikhal gi phal ngarang phangkibaga loina mikhal asigi falda BJP na luchingba NDA na chit Janiga Mokdragani to Fangduna absolute majority Fangbangam Cray, Masigi Manung BJP Kaktana, Chitanigan Fu Fangduna single largest OK, among the Congress and losing by India Alliance and Chitaniga Contragom de Funky, Masida Congress Kaktana Mokdragam upon Fangbangam K, Hausi India Parliament Mifam Asida, Kanana Anabolanga Amasem Nabagi Matang the Leva Asigi Miam the Yangnari, Mikal Gifa Lautokraba Matung the BJP ne NDA the Yauriva. Party apunduna anabolanga semnabagi khongjang haukrei Congress na luchingba India Alliance na party singi luchingba sing mifam pangthokuna hauzik oirakliba lenganglonggi phibamgi matangda khanagadori thajaba yaba paw amagi matung ina NCP gi luchingba chara power ngasi Delhi da thongkrei amaramde NDA gi mifam yawnabagi damak TDP gi luchingba Chandrababu Naidu amadi JDU gi luchingba Bihar gi Chief Minister Nitish Kumar Delhi da thongkrei Among the center the NDA natraga India Alliance ki marakta lengap sengadra haibadu ngashi nomanini ki manung da laikhai taravaya haina thajanari adumopo Election Commission of India na mai paklaba parliament ki anoba member ki list pikhatlaba matung da India ki president na khwaidagi maching yamna kaba party je lengak semnaba invite torafaya haina thajanari haujima ki oina di commission na anoba list thoktribani na president na anoba lengak semnabagi ingi pibalaitre NDA amadi India Alliance ki lusingwa singna anabalanga amma semnabagi akanba lobby tawngadawa nate ngasi center de NDA gi miuching gi oiba mifam ama Prime Minister na preside tawguna phangdokre haire IGU na pawmida khutharakpagi wakalkhre India Journalist Union IGU gi Secretary General Sabina Indrajit na khoye pidon thadaropa chira amana haribadi haukiba numikharani asida Nagapur da base tawbo nupi pawmi amana hauji ijare amalsung Palestine ki lan ki matang da pau phonglubagi matangda Nagpur da lan asibo sagapa amadi mayokta laiba Nagpur gi Hindu lainingda haksina lawba mioi kharana nupi pawmi asida hatkane hana ki hengiba amasum handaki Lok Sabha mikhal gi tare suba festa West Bengal da Janagar Parliamentary Constituency amasung BJP ani ki marakta ningai changdana ba thokpadagi maikai ani na nung thanabada ANI gi Stringer Bande Muruji sokiba thawdo aduba IJU na Condemn tawbaga loina haribe selenga ani ki mari lainaba authority singna thijinduna logi oiba action lakhatnaba taksingkre hairi